Taliban Thagi Khongkap Lakpa HourabaNupimacha School dagi Tanthokhre Haukiba chayol kharasida Afghanistan ge Kandahar province ta Taliban na school singda yengsinbagi thabak chathaduna masagi chahi 13 suraba natraga Thagi Khongkap Lakpa Hourabasing school dagi Tanthokpagi thabak chathakre haire Laibak asida nupimacha million ahumlom mahi tamba phangdaduna leiringaida Taliban na hongna nupimacha cha kaya amuk tanthokiwane Mamang chahida sakti paisun kiba Taliban na masagi chahi 13 suraba natraga 6th grade helaba nupimacha sing makata na mahi tamandre Kandahar da nupimacha sing school dagi tanthokli basi Taliban gi yamna wathok oiba plan amagi saruk amane Laibak asida mising na khongthang asigi mayokta protest tawri amasung prithvi gi laibak kaya nasu kanna yaningdaba phongdok le Taliban na ngangna chatna bahonariba haksinba makhalgi Islamic Sharia law matungin na Thagi Khongkap Lakpa Houraba Nupimacha Nupa Macha dagi amasung oza dagi tokhai na khaidok thamgadabani haire oza nupi watpa maramna Thagi Khongkap Laklaba Nupimacha se makhata na school kabagi ayaba piba ngamlaroi haina Taliban na haire UN General Assembly da Russia gi mayokta vote pinaba US amasung misang singna Pakistan da taksil le Ukraine da landa bagi damak Russia gi mayokta mathangi chayol da United Nations General Assembly UNGA da puthokadoriba resolution amabu saugalaknaba United States amasung masigi misang singna Pakistan da taksilli haina Express Tribune gi report na haire report aduna hai US amasung masigi nongsuplom gi misang singna UNGA da resolution ama puthokduna Russia na Ukraine da landariba dubo condemn tawbaga loinana Ukraine gi lamsingdagi Russian forcing handoknaba taksin gadawre resolution adugi support sauna phangnabagi damak maruwaina United States na haukiba March da manaba resolution gi matangda vote launabada saruk yakidaba laibak singgi support phangnaba honaraglibani haina report adu da pankhe mamangi vote launabadu da Pakistan su China India amasung atai laibak kharagumna vote launabadu dagi lapna laikhibane thawong adubu European laibak sing amasung US na kanna yaningdaba utkhe Bot launa bada yaudribadu Russia na Ukraine da landaribadu saugatpada manai haina makhoi phongdokhe amaromda Pakistan na laibak asigi warebadu achumba khongthang ni haina palladuna side loba tarabade laibak asina conflict aduda peace broker amage thodang loba pamlebadu yararoi haikhe Russia na Ukraine da landaribasigi matangda Pakistan na haujik phawbada chapchaba phirep ama khangandana nakal animakpu mayek sengna saugatana laklibane Laibak asina Ukraine ge humanitarian ge phibam gi matangda nungnang labasu Russia bude chaikiba leite adumoina mak US amasung Europe ki atai laibak kaya na de Pakistan bu mayek sengba phirep ama lahonba pamli haina Express Tribune ge report adu da pankhe Russia gi mayokta puthokadoriba resolution adu ge bot launa dringai ge mangoina na nongsublom gi laibak kaya na Pakistan bu contact tawduna masigi support phangnana bahona ribane Pakistan gi government honglakibada ge Pakistan amasung nongsuplom gi laibak singi marakta actions kaya uba phanglakle Prime Minister Shehbaz Sharif na UN General Assembly session ge nakoina na France Germany Spain yauna Europe ki lusingba kaya ga unaduna wari sanakhe haukiba tha khara asida Pakistan amasung US gi marakta mifam kaya su pangthokhe PM Sharif na US President Joe Biden ga matam tien na interactions athakiba oidabasu Foreign Minister Bilawal Bhutto amasung Army Chief General Qamar Javed Bajwa Washington da khongchat kaya pangthokhe aroi bada tabi ribapum namakpo thagatchare